Hai ma'am, ngasi video ano pula yang ngasi video sidi hoi ngasi teacher day nina sar principal da salaga gift masang kak video se ado gift to si lere yam de dum pen max starter teruk maga si aina si ma gift si maga piru ke taune apa raw dana adrom ta ana swana se na so kan na sing ta thok ro bat ni ma thare ꯃꯌꯥꯝ ꯆꯠꯄ ꯍꯧꯔꯁꯦ ꯆꯠꯂꯀꯥꯟꯗ ꯑꯗꯣ ꯉꯁꯤ ꯁꯥꯟꯅꯕꯁꯨ ꯇꯥꯏꯕꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯥꯟꯅꯁꯦꯅ ꯑꯃꯨꯛ ꯁꯥꯔꯅ ꯑꯃꯨꯛ ꯁꯒꯣꯜ ꯁꯥꯟꯅꯁꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯇ꯭ꯔꯥꯏꯌꯦꯜꯁꯨ ꯅꯛꯁꯜꯂꯦꯅ ꯉꯁꯤꯁꯨ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯁꯤ ꯒꯤꯐꯁꯦ ꯄꯤꯔꯝ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯆꯠꯄꯗꯨꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯉꯥꯡ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯦ ꯆꯠꯂꯤꯁꯦ ꯑꯃꯁꯦ ꯕꯖꯥꯔ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯀꯥꯟꯗ ꯆꯠꯂꯦ ꯅꯨꯡꯁꯥꯗꯤ ꯋꯥꯈꯜ ꯁꯥꯔꯦ ꯏꯁ ꯀꯥꯏ ꯉꯁꯤ ꯑꯃꯨꯛ ꯆꯠꯂꯤꯗ ꯁꯥꯟꯅꯕꯩꯅꯦꯅ ꯌꯥꯝꯅꯦ فوق هنا نزلكم إلى دهاغني أسرع أنشار هي أنا خوي ما بعرف بيجي مفهوم كذا كذا مفهوم زين شو ده كنا هنا دوغا مفهوم على هنا شيء زاكي جابون نسينا ما بعرف بيجي شنو يا كتير ما تعرف يعني جلاي ما يداري itu video boleh itu bisa lihat tuh mau kenapa nanti malah kue kecil nggak apa udah lagi saja kita kap lagi wah saro yau dore je fil budile hore ko ita na chamu do moi ngale me sawa yaudore romda da mulage jaman sare wadi ware chalije aji yaudore moi lek change sawage chamba hore ai moi boarding da leba mi phara ga ina mu la khale du sile ani se so gi be gi dare ge kasi ai classmate ne sile sile da go pa da idam sile do ana pha pusar ko ne moi wa kak ne tau le me स्पोर्ट्स तौदोरे स्पोर्ट तौरकानसु वीडियो थागलकनी अखोदी ब्लू हाउस निको अदो स्कूल के हाउस तो कमेंट हाइजलमो सिना ग्रीन ने ग्रीन ai tanduri changa pi do jina ai le bo ni go ai le bo yang sao ye je khong an yora chang sal le men da ai tanduri lâu nè đùm ai xí dạ khôi ban anh blog cái nè ha nó lâu kai hi ra bo nó chẳng đi tận để phải hơi chuyện mình ꯃꯌꯥꯝ ꯌꯧꯔꯛꯑꯦ ꯁꯤꯗ ꯑꯩ ꯉꯁꯥꯏꯗꯣ ꯅꯠꯇꯦ ꯃꯥꯅꯦ ꯉꯁꯥꯏꯗꯣ ꯉꯥꯡꯉꯤꯗꯣ ai gini pak ai gak jadi ya jadi asal nikah ini tidak pusau ko deh oke kasih dulu sana yes nih ꯀꯩꯀꯩ ꯈꯣꯔꯣꯡ ꯈꯣꯔꯣꯡꯗꯅ ꯇꯧꯔꯝꯃꯣꯅꯦ ꯃꯌꯥꯝ ꯂꯣꯏꯗꯅ ꯊꯣꯛꯂꯛꯑꯦ ꯄꯤꯔꯝꯗꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯥꯡꯕ
ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯊꯨꯕ ꯃꯇꯝꯗ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯜꯂꯁꯦ. 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯛ ꯌꯧꯕꯒ ꯒꯤꯐ ꯑꯋꯦ ꯑꯆꯧꯕ ꯑꯃꯁꯨ ꯇꯧꯅꯤ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ. ꯐꯤꯜꯗ ꯆꯪꯉꯦ ꯑꯃꯨꯛ ꯁꯥꯟꯅꯕꯩ ꯑꯃꯨꯛ ꯂꯥꯛꯑꯦ. ꯁꯥꯔꯗ ꯒꯤꯐ ꯄꯤꯔꯝꯕ ꯂꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯗꯤ ꯐꯖꯅ ꯁꯥꯔꯦ. ꯉꯁꯤꯅ ꯑꯍꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤ ꯀꯌꯥ ꯌꯥꯝꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ. ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗꯕꯒꯤ ꯐꯣꯟ ꯌꯥꯅꯗꯕ ꯈꯣꯠꯅꯕ ꯇꯧꯕꯒꯤ. ꯑꯗꯣ ꯁꯥꯟꯅꯕꯁꯦ ꯅꯝꯃꯒꯗꯤ ꯍꯥꯞꯇꯤ ꯍꯥꯞꯅꯤꯡꯕꯅꯦꯕꯀꯣ. ꯁꯤ ꯃꯁꯥꯟꯅꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯈꯪꯗꯕꯅꯦꯕ. ꯕꯦꯁꯕꯣꯜ ꯁꯣꯞꯕꯣꯜ ꯑꯅꯀꯣ. ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯁꯥꯟꯅꯕꯁꯦ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒꯗꯤ ꯍꯥꯞꯇꯤ ꯍꯥꯞꯅꯤꯡꯕꯅꯦ. ꯑꯗꯣ ꯅꯝꯕꯤꯅꯤꯡꯉꯥꯏ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ. ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯦꯟ ꯀꯩꯀꯩꯒ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯐꯖꯅ ꯅꯝꯃꯒ ꯊꯥꯒꯠꯂꯛꯑꯒꯦ. ꯉꯁꯤ ꯀꯩꯅꯣꯗꯤ ꯊꯥꯒꯠꯂꯛꯑꯔꯣꯏꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ. ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ. ꯑꯣꯀꯦ ꯕꯥꯏ.